Eikhoi Lairik tambagi machatta Leibak Ngakpagi Matangda Mapung Phana Yaoramdaba maramna Ngasi Meeyamna Awaba Mayoknabani haina Rajya Sabha Member Ningthou Sanajaoba Leishemba phongdokkhre. Wafam asi Jawaharlal Nehru Dance Academy da pangthokpa mitei irol yek loina silol apunba lup milal Leibak kunithoi suba mapo kumon thoramda mahakna phongdokhibani. Kumon thoram aduga mari leinana Rajya Sabha Member Ningthou Sanajaoba Leishemba na hai mahakna Rajya Sabha Member oina Parliament ahanbo oina wa ngangbaduda Manipuri loan asi classical language ki thakta pukhara bohona view haina taksinki India ki loan lising amaga chanipan rom leiba ki manungda classical language sa chaliba asi loan taruk khaktani karigma Manipuri loan asi yauraklabadi taret suba on oigadoribani adubu laibak thibadi mathau taba che chang thaba ki thabak asi taptharure adumoy nama haujik che chang thanaba ki thabak ayamba loire haina language directorate tagi ngarang khangalakle masi loisilabadi thabak sing hena yangsilakani haiba thajai Eikhoi ki irol iek asi chawkhat hanbada milal khaktana yaroi Eikhoi khudingmakna punna thodang loduna hotnaminaba changi Amarom the UPSC examination yauriba paper 1 amasung paper 2 asi lamda masigi miyamna mitei mekta thaba yana pa Manipur ki chief minister ga famina duna khanare masigi mathakta Manipur UPSC ki men's exam center su bihanna bagi matangda su khanaba leire haina Ningthou Sanajaoba Leishemba na phongdokhe Imanonsi lawasi Manipuri da MA ni haiba Manipuri da B ni haiba si ko yam ikai na badong to kay Manipuri MA ni Manipuri da PhD to bune kay na sumaila Eikhoi ki loan se Eikhoi ki pot se handharaga gi kom khaklen he classical language sangiba numitagi di ain hajan najaba nasade Eikhoi ki sai na maya mama Manipuri da MA oiba atu PhD to bo maya se le nam tamang asoba Eikhoi ki civil service maya thakko matum Tharbo matam da suma si tongan ba facility mo phang adi kariguma Eikhoi lol si thawoi da dana Eikhoi mai che thawoi da Eikhoi puna mana khundo ga masigi loan che masigi mai che mang da na masi India ga mena go kha adum yak mang na biyo aduna masi hamji tamning da ba phoning da ba hining da ba ma jor se madi kana ba ma ya do lagadi Eikhoi ki isai na usung hining ba tamning ba aduga Eikhoi ki imalon Eikhoi ki mai chin saukal ubagi duma soba lambi ubagi Thoram aduda saruk amo oina milal na sintuna handakta pangthokiba mitei me ki athoi hen changdamnabada makok mathang tarba mairoi singa selgi manayaw na certificate singen thoke loinana mitei me ki script asi computer de ihan hanboina sijenaba yahanana semkiba vagirot tasu ikai khumnaba otke Thoram aduda Board of Secondary Education Manipur ki chairman Akham Joy Kumar Jain Dance Academy ki director Pukramam Bilas amadi Herikon ki advisor Longjam Ratan yaw na masaknaiba miyoy kyana saruk yake